Mari Putara ada ahumdagi taruk ibungo na taibang mi haibasi mahaki maphamda hanjinnaba takpiri uphul sema maram na mahako uphulda mo hanjil halli chahili singabadi ibungo gi nafhamdadi nongmatani ibungo gi nafhamdadi haukraba ngaranggumbani telaba hingi matawgumbani ichaugumna ibungo na ikhoibu manghanbiba ngami Manggumani na nai koigi punsi sisu ayuki matamda satpa huidruga pangkhakni saurakle satlamle adubu numidang wairamda ngamna kenkhi anobu arep na badagi amuta si Jacob na ibalairik panduk mari pada tara hundoi dagi tara tariat ngasi natraga hayeng aikoina sahara sida chatlaga maduda chahi ama lenuna lalolaga sendong tangani haibana khoisa hojik lau hayeng kari waigani nakhoina khangdi nakhoigi punsi karino marangdi nakhoidi matam khara phauba uba aduga matungda mangkhiba maninni adugi mahutta Prabhuna ningbirabadi aikoina hingduna masi natraga madu tawgani haiduna nakoina haigadabani adubu hawjikti nakoina nakoigi napal tawbana chauthoi asigumba chauthokpa pumnamak phattabani maram aduna afaba tawba khangba amasung madu tawdaba mahak aduda masi papni maki wahei pathokchabasi isorna aikoi mayamgidamak war pinabibo isano amen isorda changjasi Nungsi thawjana thallaba ipa isor ngasigi numit asida nasana aikoi mayam mafam asida karigidamak tillibano haibasi nahana loina khangbi aikoina jamna nungsijaba sanaulenbina manung matam sadana aikoi pumnamak puthadok lamlaga nahaki khuyada chatkrabada aikoina mabu ningsingbagi thoram pangthokjaribani ipa isor nahana loina biduna Jingbiri haibasi khangi loiba phawba ikhoibu jingbiu nacha ikhoina nahaki wahai taminagani nahana pangbiu aigi chinlei pungni wakhal nahana sinnabiu aikoi punabakidabakta thawaigi chinjak oihanbiu aikoina ingthaba phanganabagidabakta nahana pangbiu haiduna nahaki amata ngairabana chaibungo ikhoigi kanbiu mapu Prabhu Jisugi mingda nijabani amen Aisi meet the reflection problem leiba sahi phana kuire ei kanada so haidokte aduna ningsing thorangbu matawba sida mathakta khanbagi marang turang asang bagumba adagi makha da topa machu amu oiba se ei kok hi ngau ngau ba haitare aduna meet ka se kenom tawi adubu isona pangbi gani haida khali hore kok ngau tura samaya dum singkhat piu ko turoi haina dikhalle ngasi egi pungdingda leibasidi Jacob ki lairikdagi aikoina pathokiba duda jauba wahang adu nakhoigi punsi karino Isorgi wahaina nakhoigi punsi karino haiduna ngasi ningsing thoramasida saruk jariba aikoi mayam pumnamaki mafamda hangbiri juk jukta mirol mirolna hangduna lakraban ngasi su hangli lakadawa matam singda su hangani bahana sumna nakhoigi punsi karino haina hangbase isor na koi puthi se kaino khangde na khangningnara hangbanati ikoi mayam punamara su khangiko isor na bu khangdaba leiba mana loina khangi ikoi punsi karino hai aduda Ekoi isa na isa gi punsi se karino haina khangdaba si uburaga ni mana wahang se hangjil leis ngasi gi numeda sida sanau lembi gi ningsing thoram ekoi na pangthok pasida ekoi pumdabagda ekoi gi punsi sibu karino haiba se amutang khantamina si point ani hum thokna haidok jage jamna phajaraba wahang Jada maru oiba wahang siga mari lenana haidok pajaba mayam leiragasu jamna tenna aikoina khangwinnaba jaba khara araiba londa ina haidok chaningi ahan badadi
ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯝꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗꯤ ꯇꯦꯜꯂꯤ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗꯤ ꯇꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯍꯤ 40 ꯄꯨꯟꯁꯤꯔꯝꯕ 40 ꯄꯨꯟꯁꯤꯔꯝꯕ ꯑꯩꯈꯣꯏꯅ ꯕꯤꯗꯥꯏ ꯄꯤꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯄꯨꯟꯁꯤꯔꯝꯃꯤꯗ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ ꯏꯁꯣꯔꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ 40 ꯀꯩꯁꯨ ꯑꯣꯏꯔꯝꯗꯦ ꯃꯔꯝꯗꯤ ꯏꯁꯣꯔꯗꯤ ꯂꯣꯃ ꯅꯥꯏꯗꯕꯅꯤ ꯂꯣꯃ ꯅꯥꯏꯗꯕ ꯃꯇꯝ ꯑꯗꯨꯒ ꯆꯥꯡꯗꯝꯅꯔꯨꯔꯒꯗꯤ ꯆꯍꯤ 40 ꯆꯥꯝꯃꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯪꯒꯨꯝꯕꯅꯤ ꯃꯤꯠꯅ ꯀꯨꯞꯄꯒꯨꯝꯕꯅꯤ ꯃꯤꯠꯅ ꯀꯨꯞꯄꯒꯤ ꯃꯇꯝ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯕꯁꯤꯗ ꯁꯥꯅꯧꯂꯦꯝꯕꯤꯁꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯅꯍꯥ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯌꯥꯝꯅ ꯇꯦꯜꯂꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯁꯥꯡꯉꯦ ꯀꯥꯏꯅ ꯈꯜꯂꯤꯕꯁꯦ ꯌꯥꯝꯅ ꯇꯦꯟꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃꯗꯤ ꯁꯥꯅꯧꯂꯦꯝꯕꯤꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯆꯍꯤ 31 ꯈꯛꯇꯅꯤ ꯃꯥꯅ ꯄꯨꯟꯁꯤꯔꯝꯕꯁꯤ ꯌꯥꯝ ꯇꯦꯜꯂꯤ ꯃꯄꯥꯅ ꯈꯜꯂꯝꯕ ꯌꯥꯏ ꯃꯥꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅ ꯁꯤꯔꯕꯗꯤ ꯐꯅꯤꯗ ꯏꯆꯥꯅꯨꯄꯤ ꯁꯨꯛꯌꯥꯝ ꯑꯉꯥꯡ ꯑꯣꯏꯕꯁꯤ ꯀꯔꯤꯒꯤ ꯁꯤꯔꯤꯅꯣ ꯍꯥꯏ ꯋꯥꯍꯪ ꯍꯪꯉꯝꯕ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗꯒꯤ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗꯁꯨ ꯏꯆꯥꯅ ꯑꯩꯕꯨ ꯄꯣꯠꯂꯣꯏꯒꯗꯧꯕꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯥ ꯄꯣꯠꯂꯣꯏꯒꯗꯧꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯂꯩꯈꯤꯗꯕꯁꯤꯗ ꯅꯤꯡꯉꯝꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯏ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯈ꯭ꯔꯁꯨ ꯍꯣꯠꯅꯈ꯭ꯔꯁꯨ ꯅꯤꯡꯉꯝꯗꯕꯁꯦ ꯑꯗꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯑꯗꯨꯝ ꯂꯩꯍꯧꯗꯧꯔꯤꯕꯅꯤ ꯑꯩꯅ ꯐꯖꯅ ꯈꯪꯉꯤ ꯃꯆꯥꯅꯨꯄꯤ ꯃꯁꯥ ꯉꯝꯃꯛꯇꯕꯗ ꯃꯄꯥꯅ ꯒꯧꯍꯥꯇꯤ ꯇꯥꯅ ꯆꯠꯇꯨꯅ ꯀꯟꯅ ꯁꯦꯕꯥ ꯇꯧꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯟꯅꯈꯤ ꯐꯔꯦ ꯍꯥꯏꯅ ꯄꯨꯊꯣꯛꯑꯒ ꯃꯥꯅ ꯍꯥꯏꯈ꯭ꯔꯕꯒꯨꯝꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯊꯔꯝꯂꯒ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗ ꯑꯃꯨꯛ ꯆꯦꯜꯂꯒ ꯂꯧꯔꯨꯔꯒ ꯄꯨꯔꯛꯈꯤ ꯑꯗꯨꯗꯒꯤ ꯃꯦꯗꯤꯀꯦꯜꯗ ꯄꯨꯈꯠꯂꯒ ꯂꯥꯌꯦꯡꯈꯤꯕꯅꯤ ꯁꯦꯕꯥ ꯇꯧꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯏ ꯄꯣꯏꯔꯩꯂꯦꯝꯕꯅꯁꯨ ꯊꯧꯒꯜꯒꯤ ꯃꯔꯝꯅ ꯁꯨꯇꯤ ꯂꯧꯗꯨꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯈꯤꯗꯕꯅ ꯃꯥꯅ ꯑꯉꯝꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕꯁꯦ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ ꯋꯥꯍꯪ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯧꯕ ꯁꯥꯅꯧꯂꯦꯝꯕꯤꯒꯤ ꯃꯧꯄ꯭ꯋꯥ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯈꯨꯝꯒꯗꯧꯕꯗꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯇꯦꯜꯂꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯁꯤ ꯇꯦꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯥꯗꯨꯅ ꯍꯥꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯕꯥꯏꯕꯜꯗ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯝꯃꯦ ꯈꯦꯠꯇꯣꯛꯄ ꯌꯥꯔꯣꯏꯗꯧꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯤꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯇꯦꯜꯂꯤꯅꯦ ꯍꯥꯏꯅ ꯈꯨꯝꯕ ꯇꯥꯕ ꯑꯁꯤ ꯌꯥꯝ ꯏꯂꯥꯏ ꯂꯥꯏꯕ ꯑꯌꯥꯝꯕ ꯋꯥꯍꯩ ꯅꯠꯇꯦ ꯑꯩꯈꯣই ꯄꯨꯟꯁꯤ ꯌꯥꯝ ꯇꯦꯜꯂꯤ ꯍꯥꯏꯕꯁꯤꯗ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩꯁꯤꯡ ꯂꯩꯔꯤ ꯃꯗꯨꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯃꯔ ꯑꯣꯏꯅ ꯂꯩꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯣꯏꯔꯝꯕ ꯌꯥꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛꯁꯤ ꯇꯧꯕ ꯇꯥꯔꯦ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯁꯤ ꯇꯧꯕ ꯇꯥꯔꯦ ꯅꯤꯅꯤꯒꯤ ꯆꯦꯡꯖꯦꯟ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤꯅ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯟꯈꯤ ꯇꯥꯕꯅꯤ ꯉꯁꯥꯏ
ꯑꯩꯈꯣꯏ ꯀꯂꯥꯀꯥꯔꯁꯤꯡꯅ ꯁꯛꯄ ꯏꯁꯩꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩꯗꯗꯤ ꯑꯌꯨꯛꯇ ꯁꯥꯠꯄ ꯍꯨꯏꯗ꯭ꯔꯨꯒꯨꯝꯕꯅꯤ ꯑꯌꯨꯛꯇꯗꯤ ꯐꯖꯅ ꯁꯥꯠꯂꯝꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯗꯤ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯀꯪꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯅꯤꯁꯨꯕ ꯄꯥꯎꯈꯨꯝꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯇꯦꯜꯂꯤ ꯍꯥꯏꯕꯗꯨꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯔꯁꯨ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯍꯥꯏꯕꯖꯥ ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯇꯝꯕ ꯉꯝꯗꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯣꯔꯦꯟ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯃꯗꯨ ꯈꯪꯕ ꯃꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯝꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇꯦ ꯂꯩꯁꯨ ꯂꯩꯔꯔꯣꯏ ꯂꯩꯒ ꯍꯥꯏꯔꯤꯁꯤꯗꯤ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯅꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯏꯁꯃꯥ ꯁꯤꯒꯗꯧꯕ ꯃꯇꯝꯗ ꯃꯥ ꯐꯖꯅ ꯈꯪꯈꯤꯕ ꯖꯥꯠꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯝꯃꯤꯒ ꯍꯥꯏꯕꯁꯦ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯑꯗꯨ ꯈꯪꯕ ꯀꯅꯥꯝ ꯂꯩꯇꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯂꯩꯇꯨꯝ ꯃꯆꯥ ꯑꯃ ꯄꯥꯟꯕꯗ ꯁꯤꯕ ꯌꯥꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯈꯖꯤꯛꯇꯪ ꯈꯣꯡꯐꯝ ꯁꯣꯏꯈꯤꯕꯗ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯌꯥꯕ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯛꯀꯅꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯁꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗꯦ ꯅꯨꯃꯤꯗꯥꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯒ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯎꯕ ꯐꯪꯗꯕꯁꯨ ꯌꯥꯕ ꯑꯌꯨꯛ ꯌꯧꯗꯕ ꯌꯥꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯂꯥꯏꯅꯥ ꯃꯈꯜ ꯃꯈꯜ ꯊꯣꯔꯛꯏꯕ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡ ꯗꯤꯚꯣꯁꯟꯒꯤ ꯄ꯭ꯔꯥꯔꯊꯅꯥꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗ ꯆꯍꯤ ꯑꯃꯃꯨꯛꯁꯤꯗꯤ ꯑꯅꯥꯕꯒꯤꯁꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯅꯥꯕꯒꯤꯁꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯗꯤꯚꯣꯁꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯄꯥꯔꯃꯅꯦꯟ ꯑꯣꯏꯕ ꯍꯤꯔꯝ ꯑꯃꯗꯤ ꯑꯅꯥꯕꯁꯤꯡꯒꯤ ꯄ꯭ꯔꯥꯔꯊꯅꯥꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯥꯁꯇꯔ ꯑꯍꯨꯝ ꯃꯔꯤ ꯅꯥꯕꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯗꯨꯗꯒꯤ इवांजेलिस्ट नाबगी प्रार्थना मेंबर नाबगी प्रार्थना कैंसर नाब पास्टर सिंह मयाम लेरे अखोई पास्टर सिंह की मरक्ता अदुना अखोई मियोइबी पुसिदा करी ओइनी कनानासु खंगदे तंबा ngамदबा करीनो करी थोकदैनो हाइसे हाइबा ngамदबा अखोई पुसिनी अहुम सुबददी ईश्वर असुम हाइबिरी अखोइदा नाकी पुंसी करीनो नखोइगी पुंसी करीनो हाइना हंगबिरीबा ईश्वर अदुना असुमनसु अखोइदा हाइबिरी नहाकी पुंसीदी अईगी तांगलबा खुदोलनी नखोइगी पुंसीदी अईगी तांगलबा खुदोलनी नहाकी पुंसी करीनो नखोइगी पुंसी करीनो नहाकी पुंसीदी अईगी जामना ममल तांगलबा खुदोलनी नखोइगी पुंसीदी अईगी जामना ममल तांगलबा खुदोलनी हाइने ईश्वरना हाइबी ngasiगी नुमित असिदा अखोइ सक्थिबा ओइरंबा जाय पांगल सोनबा ओइरंबा जाय करीम खंगदबा लाई लाइसु हैतबा अपंगबसु ओइरंबा जाय अदुबु अखोइगी पुंसीसे ईश्वरना खुदोल ओइना पिनबी मदुसु जामना तांगलबा ईश्वरगी खुदोल ngasiगी नुमित असिदा अखोइना होना अमु निंगसिंगमिनसी अखोइ इसाना लेगे हाइना ताइबंग पासदा लेखिबा नत्ते लेरिबा नत्ते ईश्वरना नुंगसिबिदुना मसामगना सेंबिरगा अदुदगी महाक मक्की हिंगबगी नुंगसा सोर अदु कामसिनबिदुना अखोइबु अहिंगबा जीव ओइहिंबिरगा मालेमसिदा ताइबंग पासदा अखोइबु थंबिरि अदुसु मतम कखरे माना चही कया लेदोइनो नुमित कया लेदोइनो माना लोइना खंगे अखोइना खंगे अखोइ मियोइबगी पुंसीसे ईश्वरगी खुददा ले मागी अनिंगबा मतुंगिना अखोइ ngasi लेरि अदुना सानौ लेंबी सुजामना ngang ओइना नहा ओइना लेखिद्रे हाइरगसु माना लेरिङै मनुंगदु ईश्वरगी अनिंगबा मतुंगिना मा लेरंबा ईश्वर की कंट्रोल मखादा मा लेरंबन मरमदुना ईश्वर जाबीबा मतमदा मागी थरक्ता लौसिन बिखिबदो अखोइ मियोइबनदी लेइबा जारिबनी पामुइदा हाइरगस ईश्वर दी जारे जारे हैना
ꯂꯧꯈ꯭ꯔꯕ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯀꯔꯤ ꯑꯃ ꯍꯥꯏꯕ ꯉꯝꯗꯦ ꯏꯁꯣꯔꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯌꯦꯠꯄ ꯉꯝꯗꯦ ꯏꯁꯣꯔꯒꯤ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯦꯠꯇꯣꯛꯄ ꯉꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯒ ꯍꯤꯡꯍꯟꯕꯤꯔꯒ ꯊꯋꯥꯏ ꯍꯥꯞꯄꯤꯔꯒ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯊꯝꯕꯤꯔꯤꯅꯤ ꯍꯥꯏꯁꯦ ꯍꯦꯛꯇ ꯄꯪꯊꯝ ꯊꯝꯕ ꯅꯠꯇꯦꯕ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯕꯅꯤ ꯃꯔꯝ ꯌꯥꯎꯗꯅ ꯊꯝꯕ ꯅꯠꯇꯦ ꯃꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯕꯅꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤ ꯃꯗꯨ ꯈꯪꯗꯕ ꯃꯤꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯁꯥꯅꯧ ꯂꯦꯝꯕꯤꯕꯨ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯁꯤ ꯁꯥꯅꯧ ꯂꯦꯝꯕꯤꯒꯨꯝꯅ ꯑꯩꯈꯣꯏ ꯅꯣꯡꯃ ꯆꯠꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯊꯝꯕꯤꯕꯒꯤ ꯄꯥꯟꯗꯝꯗꯨꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯕꯅꯤ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯖꯕꯅꯤ ꯃꯥꯒꯤ ꯇꯨꯡ ꯏꯟꯕꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯥ ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯨꯟꯅ ꯌꯦꯡꯖꯔꯁꯤ ꯏꯁꯣꯔꯒꯤ ꯄꯥꯟꯗꯝ ꯑꯗꯣ ꯑꯩꯅ ꯊꯨꯡꯍꯜꯂꯤꯕ꯭ꯔꯥ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯝꯕꯤꯕꯒꯤ ꯃꯔꯝ ꯑꯗꯣ ꯑꯩꯅ ꯈꯪꯂꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯤꯡꯂꯤꯕ꯭ꯔꯥ ꯑꯩ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯉꯁꯤ ꯑꯁꯤ ꯏꯁꯣꯔꯅ ꯆꯥ ꯃꯇꯝ ꯄꯤꯅꯕꯤꯔꯦ ꯉꯁꯤ ꯑꯁꯤ ꯆꯥꯕꯤꯕ ꯃꯇꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯊꯝꯕꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯁꯤ ꯃꯗꯨꯃꯛꯅꯤ ꯉꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯍꯟꯅ ꯇꯣꯏꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯡꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯇꯧꯕꯁꯤꯗꯤ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯅꯣꯔꯣꯛꯇꯒꯤ ꯁꯔꯒꯗ ꯄꯨꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯛꯇꯅ ꯁꯣꯜꯂꯒ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯃꯥꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯟꯁꯤ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯁꯤꯔꯒ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯧꯒꯗꯕꯗꯣ ꯑꯃꯨꯛ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯤꯡꯉꯤꯉꯩꯗ ꯂꯣꯏ ꯇꯧꯍꯧꯒꯗꯕ ꯍꯤꯡꯉꯤꯉꯩꯗ ꯃꯥꯒꯤ ꯊꯋꯥꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯃꯁꯥꯅ ꯊꯧꯔꯥꯡ ꯇꯧꯖꯍꯧꯒꯗꯕꯅꯤ ꯁꯥꯅꯧ ꯂꯦꯝꯕꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯈ꯭ꯔꯦ ꯀꯅꯥꯃꯇꯅ ꯃꯗꯨꯗꯒꯤ ꯂꯧꯊꯕ ꯆꯤꯡꯊꯕ ꯉꯝꯃꯣꯏ ꯑꯗꯨꯒꯨꯝꯂꯗꯨꯅ ꯅꯣꯔꯣꯛꯇ ꯆꯠꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯥ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯀꯞꯇꯨꯅꯁꯨ ꯂꯥꯎꯗꯨꯅꯁꯨ ꯁꯛꯇꯨꯅꯁꯨ ꯁꯣꯟꯗꯨꯅꯁꯨ ꯃꯥ ꯁꯔꯒꯗ ꯄꯨꯈꯠꯄ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯇꯧꯕꯤꯕ ꯉꯝꯗꯦ ꯏꯁꯥ ꯏꯁꯥꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤꯗ ꯍꯥꯏꯅ ꯃꯥ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯕ ꯑꯩꯅ ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯖꯕ ꯅꯠꯇꯦ ꯑꯩ ꯏꯄꯥ ꯅꯨꯡꯁꯤꯗ ꯍꯥꯏꯗꯨꯅ ꯏꯄꯥꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯅ ꯇꯧꯖꯒꯗꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯁꯥꯅꯧ ꯂꯦꯝꯕꯤꯕꯨ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯇꯧꯕ ꯅꯠꯇꯦ ꯂꯩꯍꯧꯔꯤꯕ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯊꯝꯕꯤꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯁꯤ ꯃꯗꯨꯃ ꯑꯩꯈꯣꯏ ꯇꯧꯅꯅꯕ ꯍꯣꯠꯅꯔꯁꯤ ꯌꯥꯝꯅ ꯇꯦꯟꯅ ꯁꯥꯅꯧ ꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯎꯏ ꯑꯩ ꯌꯧꯔꯛꯄꯒ ꯑꯗꯨꯝ ꯄꯥꯔꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯗꯩꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯨꯗꯤ ꯗꯦꯠ ꯑꯅꯤꯈꯛ ꯌꯥꯎꯏ ꯑꯍꯥꯟꯕꯒꯤꯁꯤ ꯃꯥ ꯄꯣꯛꯄꯒꯤ ꯗꯦꯠ ꯇꯥꯔꯤꯛ ꯑꯀꯣꯟꯕꯒꯤꯁꯤꯅ ꯃꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯁꯤ ꯌꯦꯡꯉꯒ ꯆꯍꯤ 38 ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯃꯌꯥꯏꯗ ꯂꯩ ꯑꯃ ꯂꯩ ꯍꯥꯏꯐꯦꯟ ꯑꯃ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯈꯔ ꯁꯥꯡꯅ ꯆꯤꯡꯉ ꯗꯦꯁꯁꯨ ꯑꯣꯏꯕ ꯌꯥꯏ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯃꯤꯇ꯭ꯔꯤꯁꯤꯡꯗ ꯆꯠꯄꯗꯁꯨ ꯑꯁꯤ ꯎꯏ
cemetery-singda jungiba nungsing aduda pokpagi tarik sibagi tarik mayaida lei ama leiban ekhoi mioibana di pokpagi tarik to jengi sibagi tarik to jengi mayai ge lei se kaidung khalludi ningsingludi baramdi ekhoi mioibagi wakhanda di mapok numi se maru oi madu adu ningsing dona jahi kudingi birthday celebration ga taunari bani ade sikhiba numi se maru oire madu ningsing dana kari kari lakadauba jahi singda death anniversary do da kari kari tauba jai haina tayong pa simi sing khanari ban makhoi gi lei khidraba hallaman mapa ma maru opang singi da adu isona di tarik ani adu nati maru oiriba se death ani adu nati marakta leiriba lei do ni hai barandi lei sina khanghali se mana pokpa numit dagi siba numit tu phau bani mana pokpa dagi siba phau bada kari tauki kari taurami karam nama hinglami ma aphaba taurambara phattaba taurambara ma mingsa thikibra ma ni sa cha khibra mi phuna khibra haibadu si marong da loina phum leiraban ngasigi numina sidai chene nausa ekhoi snongma sanau lembi gona taibang pan thadokna chatka ekhoi gi ningsing thoramda ekhoi gi ningsing nongda sa sigumba tarik ani khak soidana irak madugi mayai da lei ama soidana lei gani hairiba lei ado ekhoi isa isa gi lei oidoi madu aphaba oigadra phattaba oigadra mi mayana madu oiraga asini paside ju jam thakpani ko ekhangoi asini pasidi nupi jam koibani ko asini pasidi lamchat naidawani ko asini pasidi Jesu Krista ga thajadabni dum mamingi Kristan oibani kaina asini pasidi isur gi thogan tawbane leiraga ne mathong sagidramni he pesa daga jam chopani he nupi daga jam chopani he na mina haina hogadra adudagi masini pasina nauna sukpok pok tabani nauna pok pasabani haina hogadra muna wakhan tawminas masini pasidi Jesu Krista gi tungilamaga Jesu Krista tungoi naga chatkhiba mini he haina hogadra muna wakhan tawminas soidrabani nongma nangi suningsing thoram lakani Kristana taba singi su sibagi thoram ama soidana lakani madugi numiradana mayai gi lei adu kari lei oidoino muna wakhan tawminasi Maramaduna ichini nausa isorna di aphaba tauranaba ekhoi bu thambi mana ekhoi bu hinghan biraga taimang panda kharani thambi base phattaba tawibungo haina thambi banate Bible shastra da ekhoi na mek singda wa phangi nakhoi gi mangana do mi singda uranaba haina haibiban Maramaduna ekhoi di mangal oiraduna mi punna mana uba jawa mangal oinanaba ekhoi bu thambi bani muna wakhan tawminasi ekhoi sunongba taibung pan thadokna chatkhiga hingegi telo punsi asida isorgi panda madu ekhoi thunghansi Jesu Krista bu isai kanbiba mapu oina lausinjasi magi aningba pama tawsi magi thogal tawduna ekhoi gi punsi lensi aduga ekhoi isage lamchat sajat ekhoi gi thajabagi punsi asida amakpa amatta jawal loisi madu isorna paman madu oiba taragadi sanau lembi gi ningsing thoram pangthokpasi mapung phare mahejal isorna ekhoi mayam gi damakta bor pinabi boy sanu amen